Arambai News Guwahati Manipuri Pau Tabiriba Singbu Ihan Hanbamaktada Chingangbam Sujitra Ranina Kurumjari Hauzik Ngasigi Samlappa Mariba Pau Sing Lobirasi Housing Gaihaki Mamangda Amuktada Anowa positive case Humbudra Humdoi Hengaladuna Ngasisu Asamda COVID-19 gi positive case Punna Chamaga Kunmari Pankre Aduga ngasigi oina hauzik phawbada mioi marfutarani thoina naba pharaduna negative lakpadagi discharge tawkhre makhoigi manungda kalapahar covid hospital gi niputaru mmc hospital dagi kunithoi tezpur medical college hospital dagi tarahumdoi jorhat medical college hospital dagi taret faamc hospital barpeta dagi ani amadi silchar medical college hospital amasung assam medical college hospital dagi amamam yauri Maramasin Hauzik Pawbada State Asida, Lighted Asina Nabagi Masing Asi, Lissingamaga Chamri, Humpuhumdo Yokre, Duga, Naba Paduna, Han Kibagi Masingna, Chaniga Humbutra Taret, Amasung, Hauzik Lying Horiba, Case Masingna, Lissingamaga, Chamaga Humbutrama Pane, Aduga, Marina, Laikidre. Rajasi the Kwaidigi Soliba district Asi, Hosai district na Oidi, Aduga, Hosai district Matanga, Golagha district ni. Charagasida Guwahati gi Maniram Dewan Quarantine Center dagi mioi lisingamaga chonga yamna thunamak home quarantine da thakragani hairi Nakalamaromda ngasidagi leibagasida unlock 1 gi lanjang haubaga loinana Assam dasu anuba chatna kanglon kaya lauthokre Numit Kunmathoini gi matung awangnong poki oina khwaidagi chawba market complex Fancy Bazaar containment zone dagi ngasi lauthokre Nakalamaromda mapandagi changlakpa miyoi sing puba gari sing pananabagi damakta GPS hapnanabagi thaurangsu Rajya Sarkarna laukhatkre Charagasida ngasi Lakhimpur gi COVID hospital da COVID anaba singna hospital dagi thoraktuna administration gi mayokta law khongba yauna kahinba thong kya chathabadagi mafam asigi miyamda achoba mi paiba ama pokre Ngarang nomaizing numit ki athengbada Hosai da train Ama changlakhi masidagi passenger chanipan go humbudra humdoi hozai da kumki Nakalamaromda Uttar Pradesh ki Diobandagi Barak Tampak Tamna train amasu lakhi aduga Maharashtra dagi Madrasa sing khaktagi oiba train amasu thunglakhi Haiba train sing asida hozai amadi Barak Valley gi passenger lisingani ga chamaga tarataru yauri Haiba train sing asi akhanana hozai amadi Barak Valley passenger sing puraga lakpani Mamangda Lakiba train singdi Yamdravada state asigi district Kuntrani Thoiromgi passenger Purakibani. Adubu Hauzik Kiriba Sina Hariba train sing asida India da Kwaidigi Sogliba state Maharashtra dagisu Europe Maramna train sing asidagi COVID-19 gi positive case Chani dagina Chahumuk Yorokadra Haibasini. Nakalamaromda Hozai amadi Barak Tampakta Amuktada Asukyamna passenger laksinbadagi quarantine tawbada khudong charuidabadagi passenger lisingama supna yankhai humdoi Guwahati da kumtha halaga Guwahati ki quarantine center singda thamlibani All India Radio Silcharna Lakliba Jun gi tang nipan dagi Jun gi tang 12 fawba broadcast tawgodoriba Manipuri medium gi education schedule gi matungina Lakliba Jun gi tang nipan ningthokaba numita class 10 gi English Govindanagar Sibari High School Sonai gi Oza M Ngouba Singna takani Jun gi tang mapan lebapokpa numitana class 10 gi General Mathematics Bon Tarapur High School Kasar gi Oja L Dorendra Singna takani ngakpigani L Dorendrazit Singna takani Jungi tang tara yumsa kaisa numitana class 9 gi General Science Govindanagar Sibari High School Sonai gi Oza P Sachidanandana Sarmana takani Aduga Jungi tang taramathoi Sagolsel numitana class 10 gi Social Science Singerbon High School Singerbon gi Oja K Nandababu Singna takani amadi Aroiba oina Jungi tang taranithoi class 10 gi MIL Model High School Singerbon gi Oja Mohibur Rehmana takani Panbayai class asi ayuki pung taramathoi makhai dagi horaga numit yungba matung pung taranithoi makhai phawba pung amagi oina takadabani Hauzik Manipur gi pauda Hauzik Phawbada ngasigi oina Manipur dasu COVID-19 gi positive case taramathoi nauna phangkhre makhoi taramathoi mak mapandagi changlak pangaktani amadi Hauzik makhoi Imphal gi Rims amadi Janims ta layeng bahokre
मरम असिना हौजिक फावबदा राज्य असिदा लाइचत असिना नाबगी मसिंग मरफु हुमदोई सुख्रे मसिगी मनुंगदा तरामाथोइना नाबा फरदुना युमदा हनखिबगा लोइनना लायेंग हौरिबा केस मसिंगना हुमबुद्रानी थोइनी राज्य असिदा ख्वाइदगी सोकपा डिस्ट्रिक्ट चुरचांपुर डिस्ट्रिक्ट ना ओइरी मथंगदा थौबाल डिस्ट्रिक्ट अमसुंग इम्फाल वेस्ट डिस्ट्रिक्ट मथंग मथंग लाकली नाकल अमरोमदा All Manipur Working Journalists Union Samna Amzu Amasung Editors Guild Manipur gi Mihut Singa Manipur gi CM N Biren ga phaminaduna COVID-19 gi lanjang asida Mangzil Thana chongthoraktuna print amadi electronic media gi miyoi singna piriba service singa sigi matangda thagatladuna CM na hai Paumi Singh Karigumba Laichadasina Maram Oiraga Asi Ana Thokpa Tarabadi compensation oina lupa lakh tara pinanaba cabinet na khanaragani Chairagasida ngasidagi hauna manga suba lockdown haukibaga loinana Rajya Sarkarna anoba chana kanglon kayasu laukthokre amadi Imphal Sahar yauna district headquarters sing lakliba jun gi tang tara manga fauba nungthil pung ani dagi ayuki pung manga fauba curfew amadi complete lockdown togani hairi Hozik Arunachal Pradesh ki pauda Arunachal dangasi COVID-19 gi anoba positive case tarataruk amagasu phangkhre makhoi quarantine center dagi COVID care center da pukhre makhoi loinamak asymptomatic patient haibadi layong uttaba ngaktani mato sumna rajya asida hojik fawda laichut asina nabagi masing kun sure amana naba pharaduna discharge tawkhre aduga 18 na hojik layeng chathari Meghalaya gi pauda ngasi Meghalaya da COVID-19 gi positive case amata lakhide adubo yumlo nariba state singda positive case masing hengalakliba sida mideng thamlaga CM Conrad Sangmana state asigi mafam kya da chatuna miyam mitna singna leinanaba amadi COVID-19 gi mayokta lanthengnaba ngamnanaba thongna hapkhibaga loinana quarantine center singda su chatuna yingsinki Hozik Tripura gi pauda ngasi Tripura da hojik fawda COVID-19 gi anoba case manga phangkhre chawrakna sample chamri ga marfumari test tobada manga positive oiramba thengnakhibani maramasina rajya asida laichat asina nabagi masing 413 sukhre naba phaduna yumda hankhibagi masingna 138 amadi hojik layengduna lehoribagi masingna 193 ni Nagaland gi pauda Mapandagi changsilakpa miyoi singi masing hengalakpaga loinana test taunabagi sample singsu marol rajya asida paiduna leire hojik fawbada sample lisingani chonga humbudramapan test tawkhre lisingama supna taramapan gi result ngairi Nakalamaromda Twensangda halakpasingda acha thak yenthokluba wakhagi volunteer sing mapandagi changlakpasinga sokna samnakhide adubo jackson thorang oina makhoi khudingmak home quarantine da thamki Hozik atopa pausing da muklak minarasi Election Commission nangasi lemhoriba Rajya Sabha seat 35 gi mikhalgi matam laukthokre Andhra Pradesh Jharkhand Gujarat Rajasthan Madhya Pradesh Manipur amadi Meghalaya da hangliba seat sing asigi mikhal challiba tha asigi June tang 18 da pangthoklagani panbayai mikhalgi result su numit asimaki numidang wairam pung 5 da laukthokani Chahi chamaga nifumdoi ki manungda ahan boina malem da maming chatlaba Jagannath Rathayatra handakti bhakta singh pung isai gi kangbu amadi miyam yaudana pangthoklagani masi COVID-19 na maram oiragani Leibak chani ga tarahumdoi da sandokraba COVID-19 gi confirm case masing lakh humdoi lising ahum hen khibaga loinana sibagi masing na lakh ahumga lising humbudra mari chatret lanthokibaga loinana malemda khwaidagi sokpa leibak singi manungda America na adumak ngasisu makokta leiri punna leibak asida confirm case masing lakh 19 ga lising nifu yoshilakpaga loinana sibagi masing asi lakh amaga lising taruk henkhre America gi mathangda Brazil amadi Russia mathang lakli adubo Brazil da punna confirm case masing lakh 5 ga lising 15 mu yoshilakpada sibagi masing asi lising 19 henkhre aduga Russia dana confirm case masing lakh 3 ga lising 15 mu yoshilakpada sibagi masing asi lising 5 phadri haibadi atopa lebak singa yengnarubada Russia da anaba masinga changdamnabada sibagi changasi yamnamak li
नाकल अमरोमदा नोंग मनिनी ममांगदा मापन सुबा पोजिशन दा लेरंबा इंडिया ngасidi 8 सुबा पोजिशन दा काखलकले इंडिया दा कंफर्म केस मसिंग लागमगा लिसिंग मरफुदरा मरी यौखिबगा लोइनना सिबगी मसिंगना लिसिंग मंगा हेनख्रे अदुगा फबगी मसिंगना लिसिंग मरफुदरा निथोय यौशलकले इंडिया की मनुंगदना महाराष्ट्र न ख्वाइदगी सोकपा स्टेट ओइरी महाराष्ट्र की मथंगदा तमिलनाडु दिल्ली गुजरात मथंग मथंग लाखली अदुगा अवांग नोंपोक्तना असम न ख्वाइदगी सोकपा स्टेट ओइरी असम की मथंगदा त्रिपुरा मणिपुर मथंग मथंग लाखली आरामबाई न्यूज गुवाहाटी दा मणिपुरी पाउ संदोकचबा ngasi gi oina di matang asalo shinjabga loinana amka suhana खुरुमजरी।